गोविंदजी टेम्पल की सेबारी अमा सेल हुरानबगी मराल फारे श्री श्री गोविंदजी टेम्पल की सेल हुरालंबा सेबारी अमा पोरोमपाट पुलिस ना फारे हाइरी फारब नुपादुगी ममिंग निंगथौजम दीपक सिंह सई कुंत्रा कावी खाइदेम अवांग लैकाइदगिनी मा हौजिंगना गोविंदजी टेम्पल लेबनी महाक गोविंदजी टेम्पल लाइंगाक सेनबा ओइना लेबनी हाइरी पुलिस की फंगबा पाउन हाइ सेल हुरानबगी थौदो अदु हौखिबा हिंगदा थोखिबने थौदो अदुगी मतंगदा गोविंदजी टेम्पल की अथॉरिटी की मैकेदी पोरोमपाट पुलिस स्टेशन दा रिपोर्ट अमा तौरखी रिपोर्ट अदुदा युमफम ओइरगा पुलिस स्टेशन असिना केस अमा लखटखी पुलिस स्टेशन असिगी सब इंस्पेक्टर एन गबंस्कर अमसुम सब इंस्पेक्टर पी प्रेमजित अनिना लुसिंगु टीम अमना दीपक असि फाखिबनी फारब दीपकतेगी थौदो अदुदा सिजिनखिबा थांग अमसुम सेल असुएबसिंग फगतपा ngamle hainasu pausna makhatari atopa paw amana mu political party ama poklaba yari Lilong Kendra gi MLA oiramadagi resign tokraba ex MLA Abdul Nasir hayeng Delhi dagi tholakpaga state asida anawa political party ama semnabagi thabak pakhalaba yari Delhi dagi phangba pawgi likhun amana hai handa Congress ki MLA oiramadagi resign tokraba ex MLA taruk ki manungda Abdul Nasir yauna olukoi Okram Henry Paunam Brozen Ginson Hau Zau amadi ngamtham Hau ki BJP da yauduna makoi bu BJP ki National President JP Nanda yauna atai lusingbasingna okhrabane adubo Abdul Nasir gi oina di mahak BJP da yaubagi wafam leitrabasu BJP ki National President JP Nanda General Secretary Ram Madhav amadi BL Santosh na singba lusingbasingga unaduna wari sanaraba matungda yanaba amagi makhada mahaki oina di state asida political party ama CM laga pangthokadoriba by election da thengnanabagi phirep lawri hairi political party ama nauna CM gadoriba siga mari leinaba thabak thoram sing pakhat pasu hauragani loinana handak pangthokadoriba assembly constituency tarahumdagi by election asidasu nauna CM gadoriba political party asigi oina mirep sing thoklaba yana leiri haina pawsna makhatana phungdorakli atopa yamna maru oiba amasum yamna taba nungaidabu content ang tanga mayamda share tawjage brinda gi mathakta ain gi oiba thabak lokhalagani Wangkai Kendra gi MLA oiramba Okram Henry na Congress amasum MLA fam thadolaga BJP di yaure hena Delhi da liba BJP gi central leader singna lauthokiba aduga mari leinina Manipur Police ki additional SP Thonalzam Brindana ma ki Facebook account gi page ta Okram Henry gi mingcha thiba yaba wafam sing iraga thagalai haiba gi matangda Okram Henry masana TS Brinda gi mathakta ain goiba thabak lokhalagani hena phungdorakli Okram Henry na hai airport ta drug phabi case adu hauzik court lairibane case adu lusin basu laitri adubo TS Brinda na maha ki Facebook ta thagalakiba wafam aduna maha puta sengna drug ki mapuni haibi mawongda phongdokli baduda TS Brinda da madugi sakhi lairabra TS Brinda masama Congress ki spokesperson oiribra natragana government ki employee amara mahak na imung manunggi oiba wafam su social media da phongdoktuna mi amagi character hatna bhotna basumde maramaduna asigumba Manipur government ki employee oiriba amana masagi asoiba aranba kari lei haiba yengdana mi gi imung manunggi wafam amadi ija sokpo wafam kya social media da thagaliba asida Manipur government ain gi oiba thabak lokhatpiyo lonena ma ki maike digi su TS Brinda gi mathakta defamation suit tawragani haina Okram Henry na phongdorakli atopa paw amana mu pum tharaba haksang ama leiramle Imphal dagi satkibada mayai lambi gi hiang thang lairembi yoromdai da leiba oil pump amadagi meter sanirom sathoklaga lambi gi matai napi marakta patta pumthaba horaklaba nupa gi haksang ama leiramle pawgi likhun amana hai haksang adu lambi satpa miyoi singna ngasi numijungba adu waida thengnarakibane pawdu hek phangbaga SDPO mayang Imphal AK Santi Kumar na lusingba wangoi police ki kangbu ama laktunu yengsinki laikhidraba nupa adu sai kunthra manga dagi nipuga manga pawgi manungda leiba oigani angangba masugi hapen ama seli angaubuda langba khudang asangba furit ama litli hangampal masugi khudai amana mangakta yalami aduga manakta su phirol khara tarame tungna forensic expert kangbu laktuna mari leinaba duty magistrate yaunu yengsilaba matungda postmortem gidamak masak khangdriba haksang adu rims mokta police na pukhre masigi matangna wangoi police na case ma lakhot krain spawshna makhatari Marak thana mapan gi oiba pawang khang mayam da share tawjaramge Guwahati da kabo kaina pikliba nupa masa hatkhrei Assam gi Guwahati gi Maligaon area da kabo kai amana sahi taruk khakta ngai riba nupa masa ama hatkhrei na police na ngasi phungdokhrei police gi matungina angang adugi mamana mahaki yumlona ba amaga wari sanaringe amasum angang aduna Maligaon gi singi mafam amada laiba makhoi gi mayum manakta sanaduna lairingai thawdo adu hawkiba irai gi numidang da thokibane Thaudu adu hobasingna haiki khangawdana kabok edu mongsong amadagi songthorakhi amasung angang adu
mangak shamda laklaga sienduna pukhi adubu makhoina lawbadagi angang adu hundoklamlaga kabokai adu sienki haina phongdokladuna yumlona ba amana haiki angang adu aruba phibamda sokpadagi khudakta hospital pukatki adubu sina purakla haina doctor singna lauthokhi Guwahati Police ki Deputy Commissioner West Neles ti Sawakari na haiki forest official singna kabokai phana bhotnari haina su pawsna makatana phongdorokli atopa paw amana mo Irak na duna ama sirei ngasi numijung ba matung pung baro makhairom tabada khojam police station gi manung sanma tentha khunau da leiba ngagi farm da nupa ama Irak na duna siram lei laikhidraba nupa adu gi mamingna khagembam Jogendro sai khumpu apokpa case Gopal kowi ma kai samthom elangom lekai digini police gi pawn hai mahang na Irak na riba ngagi farm adu gi mapuna naurem Bobindro sai nifu ga manga apokpa en tomba kowi tentha khunau dagini su haidi Atopa paw amana mo AR personnel singna misa miyam na COVID-19 sandokle haina maral sirakli Assam Rifles ki personnel singna thibu huma sathabagi mingda miyoi kyagi imung da sangduna misa miyam da COVID-19 sandokle haina Government of the People's Republic of Nagaland GPRN maral sirakli GPRN gi Ministry of Information and Publicity ne thadarok pasirol amana hai Nagaland yauna awanong poki atai state singda Indian Armed Forces maru aina Assam Rifles ki personnel kya COVID-19 positive oire haiba punam ana khangnarabo wafamne Assam Rifles ki personnel singna NACN gi member kya gi mayumda thiba humbagi thapak sa tharakliba thawong asi nungnangba pokningai ni thawong asi na khodong thiningai oiraba laina laisat asi miyamda sandoknabagi maram ohele haidi saul asi na hai August 19 gi nungyai matung pung ani tabada manga suba Assam Rifles ki major amana lusingba team na Dimapur gi Dipupar leiba Naga Army gi major amagi mayumda thibo humagi thapak sathaki imung manunggi miyoi singna athingba pirabusu AR gi personnel singna namduna imungna sangsilaga thibo humagi thapak sathaki Armed Forces Special Power Aphaspa gi ahenba matik miyai piraba Assam Rifles ki personnel singna imungna sangduna thibo humagi thapak satharabasu karigumba makhal gi polam amata phangba ngamkhide matawasumna kanagumba amagi imungda AR gi personnel sing sangbagi thawong asina COVID-19 license sandokhanba yai haina su serol asina phongdorakli mafam kya da AR na thibo humagi thabak satharagibasi thajaba manghanbagi thawong ni haina maral siraduna serol asina hai AR na langa manaba phibam ama ohelaklaga matawkaramna Indo-Naga peace process sathagadoribano haiba ohang ama tholakle India government ama de NACN IM na khuyek pina khiba ceasefire gi ground rule da Assam Rifles na aphaspa gi mingda yumthong khuding sangduna thibo humbagi thabak sathaba yaroi haiba wafam mek sengna yauri ground rule da yawbu warol singnakal animakna amatta oina yanakhrabani haibisi Assam Rifles na ningsingba sungani Malem gi tuan ba mafam da khudong thiningai oiba mong da sandorakliba COVID-19 gi laiset ase Assam Rifles ki mafam da dikarisu laitaba ama oina laure haina palladuna serol asina hai mathau pangthoklibani haibigi mingda Assam Rifles ki personnel singna mafam amadagi atop mafam amada koichat chatpagi thawongna misam miyamda COVID-19 gi laiset sandorakpa yai AR gi mari lainaba authority na personnel singbo directly hendo handana Tambaga loina na khudong thiningai oiraba laisat asi sandorakpa thingnaba khonapam thoi hainasu sorol sin makhatan phongdorakli loisilakpada mapalam gi thokpa maru oibo content masang khatang mem da share tawjaramge nakta police na red chathabda miyoi taraga humdoi sikhrei COVID-19 pandemic laksinaba thamliba athingba sing thugaiduna thong hanglamba Peru gi capital Lima da laiba night club amada police na red chathabda yamdrabda miyoi taraga humdoi sikhrei Official singi matung ina miyoi singadu pulap senthorakpada chapkhainabadagi natragana sor phunbadagi sikibo iramba yai thangja numit ki ahingda police na Thomas Resto Bar Club ta red sathakibada mafam aduda leramba miyoi samaga kunrom na khudakta building adugi thong amada pulap senthorakibaga loinana miyoi 13 adu sikibani thawdo aduda yamdrabda miyoi taruksu aso apan nangki haina nes police amasung government official singna phungdokhi Lima gi Los Olivos district lairiba Night club aduda ahing athengbada nil khongduna langmagi thawong sathare haiduna thangnabada lairibasingna police ta paw pibadigi police team ama khudakta laktuna red sathakibin haina su paw sina makhatari thank you